Press meet asi ako'y numin na pangthupa ako'y general strike si horen midnight loigedabani adun loigedabo numit siga madili na makhata ba kari khongjang to wiya bagi haibadu gi motang da mayam si kawraga madu miyam da khangan da bagi padam da pangthok saba ako'y press meet ni hujik si ako'y lairiba campaign for just and fair delimitation amadi sanminariba community amadi sanminariba task force ki makai ki leader singa tanajaraga kogjekiba ako'y general strike ahanba ako'y numitu yamna mapung pana pangthokre ngasi si ako'y su hujiksu mapung pana pangthokli loidri hayeng ngasi lonaba midnight haibtare maduda ako'y loigedabani aduga madugi matungda ako'y karamba makalgi strategy sangsal kadege karamba makalgi agitation sangsal lakadege haibi matangda phongdokpani aduna ako'yna hujik ngaibadi ahanba numitki khongjang sangsin kiba numit tumagtada leiriba leibaki oiriba leingak pusingi maikaidigi ngarang press meet ama phongre haiba press meet tu yam sangna ngangi adugi matumduda makoisi no NRC no census ta wakhal lomda kitang sangsinba hui haibadu madi akoi moina phongdorpugi matungina akoi khangba ngami but tawbudubu makoina hing satkadurubase kana unagudur haibadi noi mention tawdabugu mamale aduga unagudur khongsettu kana unagudono kadaida sattono karigino kana sakadurubno haibudumudi aikode mention tawdi ado aikoina mokoina loribu wareptu aikoina lohonibuna cabinet decision ama loraga manipur lengaki oibo warep ama puraga aiba record document ama puraga satpo origadi maduda aikoidi hena manipur gi meyam hena pung thajaba lumba du oigedabani adu madumakti oi phataba male ani kali sigi oirekliba tanja sida aikogi numin nini subna aikogi pangthukliba aikogi general strike se ek loikhaba matung hayengdagidi aikoi laibiriba aikogi laibiriba lusingba mayam singsi kumna tanari haraga education department health department water supply department amadi electricity department se masi nataba lemhoriba department sing state amadi central government ki office kodumuk se aikoina boycott tawre haina akoi laptokseri loina na hairiba marak sida aikoina lauktokdaba makalgi aikoi agitation mayam su sangsin jarkani amadi manipur miyamgi asawgi pambai asawgi pangai se masu koktibani na madu phongtokpa yaba mas aikogi mairagi release paktakna adum satpiu haibu musu thamjari mathangda leiriba phibum sida manipur miyamna hairiba issue NRC aduga delimitation census ki muramda hena mamutana khangbinengba kaya ama yawbunina mapam khudumukta protest mipam pangthokpiba amandugi khudong sabu lorukanda aikoi laksaraga madugi mufunda wangang jabagi tanja ama logjabu oina protest mipam pangthokpi waibasu thamjari makhatana khwaidi maru oiribana hujik manipur leuriba MLA mayam sing amadi minister mayam sing se magi oiba sabsabi state ama kari tawribage kari lebribage habado madugi stand tawba yaba makoina NRC si hana tawgadabani adu census kona tawgadimi haibage sabsabi stand do khangna namagidamukta laibiriba lekai gi laibiriba club organization sing na laibiriba MLA minister sing concern kano sing da akoina madugi khangdok minabagi ko phirep longminabagi khongchit akoigi hangba akoi khongchit tapiu makoi haina adum chu thamjin jege hojik akoina samselibu khongjeng ase manipuri biyangini akoina ngasi wani bu khongjeng ase tungi miror gi damuktini kalakanda tungi miror du kanba phabra aigi ngasi kaki oina kanaba oibodo adugi kanaba phangnaba honama matamda tungi miror du dudi akoi akai pige dori bribesini number 1 census cut gumma ta tawkiba taragadi delimitation sunglu choiden tawgani delimitation sunglu choiden tawba taragadi aikogi tungi fere mangani habase akhang ahi masida research tawba oza mayamna phongdok piba leikhabanina adom gi choice ne adubu aikogi maikaidagi census tawba yaro eba laktokhrabani census tawna bu honaba matamda any madu da silangna bu honaba matamda makai da su hujik ayeng chidi loi laktorani aikoi changma yaro aikoi makaidadi aikoi khuldi changma yaro habse adum laktorani masi leibanina laktona no su mayam sem sadun lere masi gi maraksida tokdaba yade haina aigi tokdani aigi duty ni gana tokselakududi madudi aikoi gi masel gi marakta masi ne divide and rule sana waise madugi tungi consequence di isana kangbira